Srilanka economic crisis fagatpa leitri fibam hena lusilakli hairiba country asida hauzik hiram khudingmakta crisis thoktaba mafam haibadu amata leisilaktre leiriba crisis mara asida Srilanka Prime Minister Mahinda Rajapaksa hauzik resign tawkre masigi matungdagi irang asi hana leiramliba fibam adudagi leibak sinba tungna aduki matik yamna kankhalakli MP ama yauna miyoi kaya ama irang asida sikre aduga Prime Minister gi mayum amasu mai thadokre Srilanka ngasi oiriba fibam asi Nepal dasu matam kharagi matungda oirakpa yabagi yamna chawba oithokpa adu leiri karigidamakta Nepal hairiba country asisu ngasi Srilanka da oiriba sigumna oirakpa yabagi oithokpa adu leiri haina fongdoknaribano karamba issue sing leiribage haibadu yengbinasi Ihan hanbada high inflation rate mamang sahi 2021 dagi handak 3.3% inflation rate leiramba adudagi 7.51% yaukré hauzik Nepal da petrol liter amada lupa chamaga yankai fawba yaukré Nepal da hauzik maru oiba sana thaknabagi damakta leiriba item sing asi ayambana kg da chamagi sangda loinamak yaure Anisuba isu asina Nepal gi hauzik leiriba forex reserve asi nongma gi aduma khantarakpa hauzik leiriba forex reserve asi yamna kanna chiksinna hotnaduna sijinaba taragasu lakliba tha taruktagi taret fawba masidagi hena chatpa ngamloidori ahumsuba isu asina atopa foreign country singdagi pochai Nepal da import tawbagi chang hengalakpa Nepal hairiba country asisu makoida sizinariba poche ayambasi leiriba atopa foreign country sing asidagi import tawduna yamna sizinaba country amakhakni mamangi sahi 2021 asida Nepal na makoidagi export tawkriba product asidagi mapandagi posilakliba product asina 8.6% henkibani adubu handaki sahi asidagi 8.6% asidagi hengatuna 11.3% yaukre marisuba isu asina remittance handarakpa Foreign da thabak tawduna laikiba miyoisingna makoina fangba paisa adu maraibakta tharakpa matamda sarkar da fangliba kanaba adu remittance kawi Nepal hairiba country asi remittance na makoigi GDP da yamna chawna contribute tawba country amakhakni adubu masidasu handaki sahi 2021 asida 18% hantharakle masini hauzik Nepal hairiba country asida leiriba maruoiba issue maram asinani Nepal asi lakliba matam asida economic crisis ta suksoi soidana taba yabagi fibamda leire haiduna expert kaya amana fongdoknariba asi mathang asidi ngasi Nepal na asumna orakliba asida karamba maram sing leibage haibadu punna yengbinasi ihan hanbada COVID pandemic lakpadagi Nepal gi manungda amasung Mapal gi atopa country sing asida thabak tawduna leiriba miyoising thabak tawba lepkhiba amasung tourist sing Nepal da lakpa lepkhiba maram asina yamna chawna forex reserve hantharakpagi maram oiri atopa country dagi tourist sing lakpa lepkhibadagi tourism da depend tawba aduki matik yamlaba miyoi kaya ama sinpham kaya ama lepkhi Anisuba maram asina hauzik soknariba Russia amasung Ukraine gi landfam asini Nepal su petroleum product asi atopa country dagi aduki matik yamba changda import tawduna sizinaba country amakhakni hauzik soknariba Russia Ukraine landfam asina maram oiduna thawgi mamal asi aduki matik yamna hengalakpa maram aduna import tawrakliba crude oil gi mamal asi tangmana maram oiduna final da lakliba miyamgi sizinanaba thawsing adusu mamal hengalakpana maram oiduna leibak aduda inflation gi chang asi aduki matik yamna hengalakpa mathangi maramda hauzik leiriba Nepal gi government amasung banking system asida leiba mismanagement aduga khwaidiki maru oiba amasung yamna common oiba corruption masinasu yamna chawba role ama lauri hairiba maramsing asi leibanani ngasi Sri Lanka da oiriba fibam asi matam kharagi matungda Nepal da su oiba yai haduna fongdoknariba asi mathang asina hauzik leiriba Nepal gi government asida hauzik leiriba fibam asi control townaba amasung tungda crisis asoba laktanabagi damakta kari thabak sing lokhalibage haibadusu yengminasi
ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯊꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯦꯄꯥꯜꯒꯤ ꯐꯣꯔꯦꯁ ꯔꯤꯖꯥꯔꯚ ꯑꯁꯤ ꯊꯨꯅ ꯂꯣꯏꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯗꯛ ꯀꯌꯥ ꯑꯃ ꯐꯣꯔꯦꯟꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯀꯥꯔꯅꯆꯤꯡꯕ ꯏꯝꯄꯣꯔꯠ ꯇꯧꯕ ꯂꯛꯖꯔꯤꯌꯁ ꯑꯣꯏꯕ ꯑꯔꯥꯛ ꯑꯔꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ, ꯋꯤꯁꯀꯤ, ꯇꯣꯕꯦꯀꯣ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯅꯦꯄꯥꯜꯗ ꯂꯩꯔꯤꯕ ꯀꯃꯔꯁꯤꯌꯦꯜ ꯕꯦꯡꯛ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ 10 kg ꯒꯣꯜꯗꯒꯤ ꯍꯦꯟꯅ ꯏꯝꯄꯣꯔꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯤꯃꯤꯠ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯣꯔꯦꯁꯠ ꯔꯤꯖꯥꯔꯚ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯊꯥꯎ ꯑꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯗꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯦꯄꯥꯜꯗ ꯍꯥꯟꯅ ꯋꯤꯛ ꯑꯃꯗ ꯅꯣꯡꯃꯈꯛ ꯁꯨꯇꯤ ꯂꯩꯔꯝꯕ ꯑꯗꯨ ꯁꯇꯔꯗꯦ ꯁꯟꯗꯦ ꯑꯅꯤꯃꯛ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯅꯦꯄꯥꯜꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯣꯔꯦꯟ ꯄꯥꯋꯔꯁꯤꯡꯅꯁꯨ ꯅꯦꯄꯥꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯛꯂꯤ꯫ ꯅꯦꯄꯥꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯊꯗꯠꯇꯨꯅ ꯆꯥꯏꯅꯥꯅ ꯅꯦꯄꯥꯜꯒ ꯃꯔꯤ ꯅꯛꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯄꯥꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯆꯥꯏꯅꯥꯒꯤ ꯗꯦꯠ ꯇ꯭ꯔꯦꯞ ꯄꯣꯂꯤꯁꯤꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯖꯒꯥ ꯑꯃ ꯆꯥꯏꯅꯥꯅ ꯂꯧꯗꯨꯅ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯁꯥꯖꯤꯜꯂꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯃꯃꯜ ꯇꯥꯡꯈꯠꯄ ꯑꯃꯁꯨꯡ ꯊꯥꯎꯒꯤ ꯃꯃꯜ ꯇꯥꯡꯈꯠꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯦꯁꯟ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯁꯨꯡ ꯄꯣꯠꯆꯩ ꯃꯃꯜ ꯇꯥꯡꯈꯠꯍꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯅꯤꯇꯪ ꯌꯦꯡꯁꯤ꯫ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯗ ꯄꯣꯠꯆꯩꯁꯤꯡ ꯄꯨꯔꯤꯕ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤ ꯊꯥꯎ ꯗꯔꯀꯥꯔ ꯑꯣꯏ꯫ ꯊꯥꯎꯒꯤ ꯃꯃꯜ ꯑꯁꯤ ꯍꯦꯟꯒꯠꯄ ꯇꯥꯔꯒꯗꯤ ꯄꯣꯠ ꯄꯨꯔꯛꯂꯤꯕ ꯑꯗꯨꯒꯤ ꯚꯔꯥꯒꯤ ꯃꯃꯜ ꯑꯁꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯄꯣꯠ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯇꯥꯡꯈꯠꯂꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ, ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯅꯕ ꯐꯥꯔꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯇ꯭ꯔꯦꯛꯇꯔꯅꯆꯤꯡꯕ ꯃꯦꯆꯤꯟ ꯀꯌꯥꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯊꯥꯎ ꯆꯪꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯣꯏꯒꯤ ꯃꯃꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯥꯏꯅꯦꯜ ꯄ꯭ꯔꯗꯛꯇ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯄꯣꯠꯊꯣꯛ ꯑꯗꯨꯒꯤ ꯃꯃꯜꯁꯨ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄ ꯐꯦꯛꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯊꯥꯎ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯗ ꯍꯥꯏꯔꯤꯕ ꯐꯦꯛꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯃꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯛ ꯍꯦꯟꯒꯠꯄꯒ ꯏꯟꯐ꯭ꯂꯦꯁꯟ ꯄꯣꯠꯆꯩ ꯇꯥꯡꯈꯠꯄ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯏꯝꯄꯦꯛ ꯌꯥꯝꯅ ꯊꯨꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ꯫